Separate administration piba natana atopa lambi leite KLA Tokhaina leiba natana manglomda changsinabagi atopa lambi amata leite haina Kuki Liberation Army led colon KLA gi Department of Information and Publicity na thadorokba cherol amana phungdoragli cherol asina hari leibak singi puari iba haibase ayam matamna mukna ibani adubu Kuki jo miyangi oinadi hauji I mai amasung tambangamdaba fibam amana puari iri Kumja 2023 dagi haurakhiba kangluki rang adu Kuki jo miyamna thokhanbani haina malemgi miyamda lana uhanaba honari Imphal Valley da lairiba Kuki jo furuf ki miyoi sing takthoknabagi pandamda akhanaba thausil amaga loidina thaudok adu thohankhibani haukiba chahi ahumda thokiba thaudok sing kupna yengsinba matamda maitei amasung Kuki jo furuf ki miyoi sing administrative framework amagi bakada punna hingminaba yaroi haiba mayik singna khanglei Indian Constitution ki makhada Legislative Assembly leiba separate administration ama piba natana manglomda changsinnabagi atopa lambi ama leite hairi School gi kangsi makholdagi nongmagi makholna henna tari haidaduna mahiroi singna ukrul gi sina kaithelda wakat khongjang chathakre Ukrul district ki nongchup chidai da leiba Tangkhul Naga singna khundariba sina kaithelda Kuki militant singna toina nongmai kapsenuna attack chathabana maram oiraga khul asigi mahiroi sing school kaduna lairik tamba fanglaktabana maram oiraga ngarang ayuk khul asigi gate mayada khul asigi mahiroi singna wakat khongjang chathakhibaga loinana mahiroi singna school gi kangsi makholdagi nongmai makholna hena tari haiduna kholau kaya lauduna khongjang changsinkhre ngarang changsinkhiba khongjang aduda sina kaithel khulgi akoibada leiba school mari Model English School Sina Kaital Chingsang High School Council Primary School amasung Siching MK Academy Singi Mahiroi Singna Saruk Yakhi Khongjang adugi saruk ama oina Sina Kaital Primary School gi Headmistress Jane Wungsung na phongdokhibada Sina Kaital khul ase hojik yamna kiningai oiba mawongda leire thokliba Balance ki thodok sing asida mari leinaba authorities singna hojik fawba akanma mieng changbidana leiri haiki mahangna hai numit khudingi mama mapa singna makhoi gi nungsi jaraba macha sing oza sing da sinaduna lakli adubu school sing asige oza sing asina mahiroi singna school sing asida lairik tambada natana makhoi bo asoi angam yahonda ba haibasi oza singi amata ngairba mathau oiri adubu oza singi mathau sing asi Kuki militant singna toina akoibada leiriba chingdol lomdagi nongmai kapsenuna attack chotharagli basida ningthina mathau pangthokpa ngamlaktre haiki mahangna makha tana hai Kuki militant singna chothariba attack sing asina maram oiraga hojikti school asigi meheroi chamagi yangkhai leiramba adu chamaga kunthraga nipan khakta ngaire Kuki militant singna nongmai kapsenuna attack chothariba asi meheroi singi right to education pumang manghanbani haiki bagal loinana matam amada ingtap mafam ama oina leiramba khul asi hojikti lanfam oiragle haiki Manipur thogliba Chahi ahum faraba irang asigi matangda semkhiba enquiry gi report deadline marirak lanthokraba sungasi fawba submit tawduna leiri Chahi ahum mapung faraba irang asigi matangda thijinaba center na semkhiba commission of enquiry gi report deadline marirak lanthokraba sungasi fawba submit tawduna leiri hiram asigi matangda Hindustan Times na fonglakpa report amana hai Manipur da thogliba irang asigi matangda thijinaba center na commission of enquiry asi kumja 2023 gi June mari da semkhibani Commission asi semkhiba matam aduda leingakna thokiba notification gi matungina makhoi report adu center da thataru ki matungda thagalakadabani haina khanganki hawjik fawbada panel asina thengkhang marirakta matam sangthabagi khudong chaba phangkhre Commission gi report lan khatpagi ikon konba deadline asi chaliba tha asigi tangkunda oiri mamang thakta haibadi kumja 2024 gi September taraga humdoi kumja 2024 gi September taraga humdoi Kumja 2025 ki May kun amadi kumja 2025 ki May kun taraga tarukta report lan khatpagi deadline sing leikrabani hari Pausina makha tana hai irang asigi matang da commission asina eyewitness amadi victim singi statement longna bagidamak New Delhi da kawi Imphal da leiba commission gi office asina su irang asiga mari leinaba document amadi atai mari leinaba machak mathum kaya amasu lokhot palaikre hawjik fawbagi oinadi document sing thijin humjin bagi thaba asi loire hari hawjik commission gi mangda tariba wafam di hawjik fawbada phangliba applicant sing asigi manungda kana bu sumon tawgadagi haibasi wahang ama oiri haina masak maming takthokningdaba official amana phongdoki hari amaromda commission gi member sing adu chahi asigi February thada Manipur chatkadabani adubu anawba irang khara thokhibadagi yeithoki commission asina hanagi chief minister yauna matam adugi Manipur police ki DGP amasung chief secretary oramba sing sumon tawba natraga makhoi statement lawbagi thabak wali masagi maramdi commission gi paperwork amasung atai machak mathum sing Thijin humjin bani hari panba yabadi commission asida maroiba wahang marigi paukhum puthokna basinabani wahang sing adudi Manipur da hingsa gi thawong sing karidagi hawrakhibano kari karamba thodok sing thorakpadagi hingsa yawrakhibano
Mari lainaba authority ki thabak thawongsingda kari karamba ahoba laikhibagi amadi irang laksinaba honabada administrative ki Thabak thoramsingda kari awat apa laikhibagi haibasini hojik faubagi oina panel gi headquarter asi Imphal da leiba hotel amada oiri loinina New Delhi gi Major Dayan Chan Stadium da leiba office camp amadagi pangba yaba mateng sing pangli hairi panba yabadi commission asi gi chairperson asi mamangda Supreme Court ki justice oiramba Balbir Singh Chauhan oiri aduga thabaktagi potharaba bureaucrat officer Himanshu Sekhar Das amasung retired police officer Eloka Prabhakar na member sing oiri haina Hindustan Times ki report asina makha tari NRC ki matangda matik chaba thorang lokhat ki biren lengak pairingaida National Register of Citizens NRC ki matangda matik chaba thorang lokhat ki haina Hana Chief Minister Nongthumam Biren na phongdokre social media da thagalakpa warul amada mahagna hai hiramasiga mari leina assembly da warif kaya laukibaga loina kumja 2022 dagi 2024 fawbada official notification kaya thoki mitop khandongnaba khanaba thorang amata lokhalamde haina maikei kaya dagi yaningdaba phongdorakibagi matangda mahagna hai Kumja 2022 ge August manga da Manipur Legislative Assembly na state asigi Population Commission semnaba amasung National Disaster of Citizens na hanabagi warif lauki Kumja 2023 gi angan basarukta gazette notification thok na Manipur State Population Commission semnaba thorang lauki akhanaba body asina missing hengalakpagi thawong amadi demography da ahong bathorakliba pumnamak yengsinbagi thodang laugadabani District khudingmaki oina missing hengalakpagi mawong kupna yengsinbaga loina mapung faba data khongatlaga state lengakta mapung faba report ama pikhalakadabani haiba wafam asi kumja 2024 gi March ta assembly gi agenda da nauna amuk yawbaga loina nauna resolution lawbaga loina state asida NRC implement tawnaba India government ta taksinbagi firef lawki hari BJP lengakna bureaucrat sing kangkhong chahale MP Bimol BJP lengakna Manipur asi politically segairaga thamduna bureaucrat sing kangkhong chahalaga thamle haina Lok Sabha gi MP Dr. Angomsa Bimola koijamna phongdokre wafam asing asi patsoi part 1 awangda nauna sagadaba multi-purpose community hall ama uref uyung tambagi tharamda mahangna phongdokhi tharam aduda mahangna makhata na hai Manipur gi yanglen saru oina leiriba maitei furuf na kumja 2023 gi May ahumda thokiba irang adugi thaglakpa langda matau karamna thukibano haibasi angakpa fawi maitai furuf na lamna masida khundariba kanglup khudingmak amato oina nungsi chanana hingminna ba honaraga lakhibani amaromda thokliba irang asigi waroshin ama puraknaba India lengang ngasi fawba honnabagi mahuta nakalamada tongsin ba manbagi mawong amada thabak tawraga leiri loinana India gi citizen amana phangpham thokba haksing fawba security force singna phanghandana thamba asimak ngakta bangamde BJP gi lenga asida Manipur asi politically segairaga thamduna bureaucrat asi kangkhong chahale masida sunatana Manipuri singi marakta leinaba mari fawba tatna hale haina subhang na maral sikhi ngasi ayuk pung 13:45 adwaida Imphal airport ki cargo terminal manak oirafna leiba mafam amada bom ama pokhai khre hairi kanana kaigi tawrambano khangba ngamdri langdai khangsu naha natidim lambida total shutdown tawgani tawramba adu matam kharagi handokre Khutlai Communist Party ngasigi malom crematorium manakta smart IED ama blast tawkhibadu ban blockade amasung shutdown kowsanduna iramdam asibu manghan takhaliba miyambu awabagi mathakta hena awaba pinaba honariba laiba asigi tunglam chatpu khanggaunariba amasung Imphal airport ki kuthangda mayai kaba nisagi potlam sing puthok pusin tawriba pumnamakta piba aroiba warning amani Dear Sir Madams 2025 ki June 8 da print amasung electronic media ki khuthangda statement thadoktuna Manipur da ban blockade amasung shutdown na chingbada Khutlai Communist Party na athingba thamkhiba leirabani hariba athingba du ban blockade amasung shutdown na leiba ki kanaba karimta di puraktaba adubu maheroi khunaida Semitlon gi phibam fattaba imung manung singda nongmagi sura nomdaga chara taliba singda amasung Khutlai ki tunglam chatta piriba achoba chai theng singdu macha khaina puthokuna leibak miyam da thamkhibani madugi mathakta su ikhang khangaudana ban blockade natraga shutdown hek kawrakliba organization sing adugi thaubu singa party gi muse singa wakhal taminaraga adumak ban blockade natraga shutdown adu handongna khiba ngaktani adubu leibak asi ban blockade amasung shutdown gi yamna fataba impact adudagi ngakthoknaba wakhalon ga loinina miyam khangna thamlakhiba athingba adubu hanjin thugairakpa asi yamna laibak thibani numit kharani gi mamangda tronglaubi thogdoka mari leinina semkhiba JC gi marumda leiraga numit mangani gi total shutdown kausallaklaga lamdam asebo numit mangani chupa awaba pibiki party gi maikai degi hariba JC aduda total shutdown adu maheroi khunai amasung nongmagi chara tanuna hingliba sengi khanbiduna
handokpinaba haijarubada JC aduna total shutdown kaukiba leite haina media gi thongda sengdoraki shutdown aduga matangda party sigi Bishnupur district ki coordinator comrade achauba khuman masamangna Bishnupur gi CSO kharaga unaduna hangnarubada so asengba khangba ngamkhide Kona total shutdown adu loiraba matungda maira paibi loop singni haiba ima iben kharana total shutdown adu makhoina kaukhibani haina media da fongdoraki matang asida mari lainaba khudingmakta party sina haijaningbadi numit mangani chupna leiba asigda mathong maram khangdara total shutdown tawsanuna leibak miyam amasung maheroi khunai asibu awaba piramlaga kari karamba singthaningai oiba leibaki kanaba result pubirakre tasengna hairabadi ban blockade amasung shutdown da thamlakhiba athingba adu makhoigi overall cause and effect analysis mapung fana tawraba matungda party asigi makok loisang oriba Politburo Standing Committee na thamlakhibani haibasi leibak miyamna khangbiu amaramda hojikkan gi kanglaipak asida toina kaunarakliba ban blockade amasung shutdown asi anambana rajniti gi oiba thawinsin yawba amasung lanai gi oiba interest leiba singni haibada haimanba thokloi lamdam asida ban blockade amasung shutdown na chingba kausalaga loilam lenga ki famnai ba sing bureaucrat singa connection semba pamjaba leibak ihogi mingda masagi mingchat fangnaba honaba amasung ban blockade amasung shutdown na purakpa amang ata sing khangdaba ngaktani haina party na hakchina lawi tasengna leiba asi yengnabadagi kange haina khallagadi yengnaba singna yelhomi aikhoigi ithakta tawninglamgadaba ban blockade amasung shutdown tawsanduna aikoi masel awaba pisennaduna amana amabu yolau kolau thangjinduna thambagi thabaksi tawroidabani iramdam asigi semelon fagadhandana mahairoi khunai asibu awangba thakta pukhatpidana aikoi lingjel manadana yengnaba singmu maithiba piba oithoktabani haibasi khangminasi karigumba aikoina leibaki tungi yaifanaba ihau ama tausi hairagadi isana isabu manghan takhanba isana isabu awaba piba ban blockade amasung shutdown gi mahuta grade June 18 uprising gi mawongda nongma khaktang leibak miyam huptuna lengak pairiba famnaibi singi khauri melubana miyam gi yaifaba oigani madudi nattaduna numit marini mangani gi ban blockade natraga shutdown kausalaga school college sing thingjanbiba lairaba singi sufam nomfam leihandaba nongmagi chara talaga hingliba singi chakhau thadat piba haibase keidawnungda kanglaipa communist party na tumina yengduna leithokloi Delhi da AC Pokhaibada gi mai chaklakpada angang yauna mapan siri Delhi gi Sahadara Laiba Vivek Bihar area da bathol mari wangba building ama mai chalakpadagi ngasi ayuk angang yauna mioi mapan sire report amagi matung ina AC Pokhairakpadagi building adu mai chalakpani hari building adu da laiba mioi taraga manga rom rescue tawkhibagal loinina hojik fawba mioi manga rom mafam khangdana leiri leikhidaba mioi mapan gi manungda sumnagi chahi ama makhai khaktama ngariba angang amasu yauri Sahadara district ki deputy commissioner of police Rajendra Prasad Minana fongdokhibagi matung ina ngasi nongalamdai pung mari rom tabada fire tender sing laktuna building da chakhalakpa mai adu muthatpa ngamkhi makhata na rescue operation chathaduna atay atopa hinghoriba mioi singe khongulli na bahonari mathol mari wangba building adugi ani suba mathol da khangauduna AC Pokhairakpadagi mai chakhalakkhibani hojik fawbada asiba hawchak mari phangba ngamle haina deputy commissioner of police Minana fongdokhi